May date 10, 2026 Tamil Nadu State ki oina yamna maruoiba numit ama oigadori. Haukiba May gi tarik marida haidokiba Tamil Nadu General Election gi result lautokhraba matung Tamil Naga Battery Kasagam TVK miyamna thoidok hendona sakhangnaraba Tamil film industry gi actor Vijay na luchingba TVK political party na khwaidagi masing yamna kaba political party oiduna single largest party oiki government form tawba ngambagi magic number do 110 ngakpigani 118 oiba 108 phangduna sitara watna phangki adubu Tamil Nadu gi oina election asida thengnariba party singi maraktagi khwaidagi masing yamna kaba party oiki sum tawduna May date 4 dagi ngarang May date 9 fawbada Tamil Nadu da government semangamna lerakibadu Tamil Nadu gi Tamil Naga Battery Kasagam gi president si Joseph Vijay Tamil Nadu gi chief minister oina ngasi May tarik 10 da masak laurgani aduna Tamil Nadu da hariba actor turn politician Vijay bu support tawba political party singa chuksinaba government ama lairagani aduna The Hindu newspaper gi May tarik 8 da thagalakpa ngarang gi update post amada TVK gi president si Joseph Vijay na luchingba Tamil Nadu gi government semlagani Tamil Nadu gi chief minister oina Vijay na numaijing numit habidi ngasi 2026 ki May date 10 da wasak laurgani haiba sini actor turn politician Vijay gi TVK political party na luchingduna lenga semlakpa sina Tamil Nadu state ta mapung oiba haibadi hanadagi hongna lisang sitna Tamil Nadu da government paiduna leramlaba Dravidian parties DMK amadi AIA DMK na decade taruklom sindok sinjin tawduna lengak paiduna lakibadu losinkragani duna state asigi governor Rajendra Beswanath Alaikarna thangju numit haibadi May date 8 da Mr. Vijay na Tamil Nadu state ki seat chaniga kunthraga mari laiba house ki member punbagi oina member chamaga kun mahaki party na fangduna haibadi mahakna election da mahaki party dagi 108 seat kaba ngamki duga sigi matungda topa political party singdagi mangonda ahenba member mayamana support tawraki aduna Mr. Vijay Tamil Nadu gi CM oina Chennai da laiba Nehru Stadium da ngasi May date 10 2026 nomaijing numit asigi ayuki pung 10 tarakpa matamda mahaki government ta yawgudriba minister paigudriba amadi mahaki political party TVK gi senior leader kharamasu minister oina masak lorba sida yawrba yai aduna sumna May date 4 da haidokiba Tamil Nadu election gi result lautokhraba matung government sem bangamdana lerakibadu asi May date 10 asida Tamil Nadu gi governor na Vijay da government form tawnabagi loinana chief minister oina wasak launabagi thauramadu Jawaharlal Nehru Stadium Chennai da pangthoklagani loinana lakadruba May tarik 16 amadi 16 gi manung fawbada Tamil Nadu gi assembly da mahaki political party asibu sawgali haibagi assembly gi ahanba session adu famnaba governor nu juk hangan ba laikre